Mongjam da laiba Purvanchal Hill na lamdam asigi education amadi sports ki lambu chawkhathannaba paikhatlakpa thabaksingi manung channa ngasi Mongjam gi tongan-tonganba leikai ahumgi sanaroi singda sports equipment sing yenthokhre. Mongjam Community Hall da pangthokpa sanaroi gi equipment yenthokpa aduga mari leinana loop asigi president Abdul Halim na loop asina hekling khatlakpa matamdagi education amadi sports ta ahen mamiyeng thamduna tongan-tonganba activity kaya tawduna lakli. Loinana ngasi leikai ahumgi sanaroi singda football masanagi equipment sing yenthokpa asina maikaya somgi sanaroi singda achouba ithil amasu pigani. Maru oina lamdam asigi haurakliba youth sing asi achumba afaba maikaida pubada sports na achouba thodang lauduna lakli. Maram asina miyamna sanaroi singbu yokhatpa asi yamna mathau tari. Loinana loop asina su asigumba equipment yenthokpagi thauram asi makhatana su pangthokigani haina fongdokhi. Aigi ming Abdul Halim Purvanchal Hills ki president ni aibe sports ki sana khona bagi mayam si thogana bana angam singsida leikai ahumgi awang leikai makha leikai digi maya leikai ahum ki angang singda mongjam gi khun sida sana khona ba thogat poina sports ki pochi khara sina dum ni aiba sina mokoida thogut ibagi mokoida mateng waraga mokoi wakhal losingda mayam sinasu ahal singnasu mokoi gi sanabasidi mateng pangbiri aduna mokoi sida masa phanaba honabada wakhal puning du thoganaba ni tawgibani.